ꯑꯩ ꯃꯈꯥ ꯇꯥꯕꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯒꯅꯤ ꯇꯔꯦꯠ ꯄꯥꯔꯝꯃꯦ ꯑꯍꯥꯟꯕ ꯅꯧꯅ ꯆꯪꯉꯛꯄ ꯇꯔꯨꯛ ꯄꯥꯔꯝꯃꯦ ꯑꯗꯨꯗꯒꯤ 11 ꯂꯣꯏꯊꯔꯛꯄ ꯃꯇꯝꯗ ꯄꯨꯡ 9 ꯑꯗꯨꯃꯥꯏꯅ ꯄꯥꯕ ꯍꯧꯔꯦ ꯑꯗꯨꯗꯒꯤ ꯀ꯭ꯂꯥꯁ 12 ꯍꯧꯔꯛꯄ ꯀꯥꯟꯗ ꯄꯨꯡ 10 ꯑꯗꯨꯃꯥꯏꯅ ꯄꯥꯕ ꯍꯧꯔꯒ ꯀ꯭ꯂꯥꯁ 12 ꯂꯣꯏꯈ꯭ꯔ ꯃꯌꯥꯝꯗ ꯃꯤꯅꯤꯃꯝꯗ 13 ꯑꯋꯥꯔꯁ ꯃꯨꯛꯇꯤ ꯋꯥꯕ ꯆꯣꯛꯊꯕꯗꯤ ꯑꯝꯇ ꯐꯥꯎꯗꯦ ꯍꯥꯏꯗꯤ ꯋꯥꯔꯗꯦꯟꯁꯤꯡꯒꯤ ꯄꯦꯔꯦꯟꯁꯤꯡꯒꯤ ꯀꯟꯁꯇꯦꯟ ꯑꯦꯟꯀꯔꯦꯖꯃꯦꯟ ꯌꯥꯎꯕꯅꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ 6 ꯄꯣꯖꯤꯁꯟ ꯂꯥꯛꯄꯁꯦ 6 ꯄꯣꯖꯤꯁꯟꯃꯛ ꯂꯥꯛꯅꯤꯗꯤ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯗꯦ 6 ꯄꯣꯖꯤꯁꯟꯗꯩ ꯍꯟꯊꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ 6 ꯄꯣꯖꯤꯁꯟ ꯂꯥꯛꯑꯦ ꯑꯦꯛꯖꯥꯝꯁꯦ ꯍꯥꯏꯗꯣꯛꯀꯅꯤꯗꯤ ꯈꯪꯉꯦꯀꯣ ꯑꯗꯣ ꯔꯤꯖꯜꯁꯦ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯕ꯭ꯔꯦꯛ ꯇꯧꯔꯛꯀꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯅꯪ ꯅꯁꯥꯅ ꯉꯥꯏꯔꯤꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯔꯤꯖꯜꯁꯦ ꯀꯃꯥꯏꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯕ꯭ꯔꯦꯛ ꯇꯧꯔꯛꯀꯦ ꯀꯃꯥꯏꯅ ꯔꯤꯖꯜꯁꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯋꯥꯔꯗꯦꯟꯅ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯍꯥꯏꯔꯛꯄꯅꯦ ꯑꯗꯣ ꯅꯪꯁꯤ ꯉꯥꯏꯔꯒ ꯀꯩ ꯂꯩꯕ꯭ꯔꯥ ꯔꯣꯜꯒꯁꯤ ꯏꯟꯊꯔꯒ ꯇꯧꯔꯒ ꯁꯥꯏꯠꯁꯤꯗꯒ ꯑꯩꯈꯣꯏ ꯁꯥꯔꯅ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯍꯪꯉꯦ ꯑꯗꯨꯒ ꯑꯗꯨ ꯃꯇꯨꯡꯗ ꯄꯨꯡ ꯑꯃ ꯑꯅꯤ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯔꯤꯖꯜꯇꯣ ꯍꯥꯏꯔꯛꯄ ꯑꯣꯀꯦ ꯑꯗꯣ ꯅꯪ ꯔꯦꯡꯁꯦ ꯁꯨꯃꯥꯏꯅ 6ꯁꯦ ꯑꯗꯨꯝ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯗꯦ ꯍꯥꯏꯕꯅꯦꯕꯀꯣ 6ꯀꯤ ꯃꯈꯥꯗ ꯑꯦꯛꯁꯄꯦꯛ ꯇꯧꯋꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯀꯩ ꯁꯕꯖꯦꯛꯇꯅ ꯃꯥꯔꯛ ꯀꯌꯥ ꯐꯪꯉꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯏꯪꯂꯤꯁꯇ ꯃꯅꯤꯄꯨꯔꯤ MILꯗꯅ 92 ꯐꯤꯖꯤꯛꯁꯇ 91 ꯃꯦꯊꯃꯦꯇꯤꯛꯁꯇ 97 ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯇ 100 ꯀꯦꯃꯤꯁꯇ꯭ꯔꯤꯗ 90 ꯑꯗꯣ ꯅꯪꯒꯤ ꯍꯥꯏꯗꯤ ꯐꯪꯉꯤꯕ ꯃꯥꯔꯛꯁꯤꯡꯁꯦꯀꯣ ꯑꯗ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯅꯪꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯃꯥꯔꯛ ꯑꯣꯏꯕ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯋꯥꯠꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ꯭ꯔꯥ ꯑꯗꯣ ꯀꯔꯝꯕ ꯁꯕꯖꯦꯛꯁꯤꯡꯗ ꯀꯃꯥꯏꯅ ꯇꯧꯕ ꯃꯦꯊꯃꯦꯇꯤꯛꯁꯇꯤ ꯑꯩꯅ 100 ꯑꯦꯛꯁꯄꯦꯛꯇꯧꯕꯅꯤ ꯑꯗꯨꯗ ꯃꯥꯔꯛ 3 ꯇꯥꯔꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯗꯨꯝ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯗꯨꯝ ꯊꯜꯂꯤ ꯑꯗꯣ ꯀꯔꯤꯁꯤꯁꯨ ꯑꯗꯨꯝ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ 100 ꯐꯪꯕꯁꯤꯗ ꯑꯗꯨꯝ 100 ꯑꯦꯛꯁꯄꯦꯛ ꯇꯧꯕ꯭ꯔꯥꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯇꯤ 99 ꯑꯦꯛꯁꯄꯦꯛ ꯇꯧꯕ 99 ꯑꯦꯛꯁꯄꯦꯛ ꯇꯧꯋꯦ 100 ꯐꯪꯉꯦꯕꯀோ ꯑꯗꯣ ꯀꯔꯤ ꯃꯈꯥ ꯇꯥꯕꯁꯤ ꯀꯔꯤ ꯇꯝꯒꯦ ꯈꯜꯂꯤꯅꯣ ꯑꯗꯣ ꯑꯩ ꯃꯈꯥ ꯇꯥꯕꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯃꯦꯀꯥꯅꯤꯀꯦल ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯒꯅꯤ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯗꯣ ꯃꯦꯀꯥꯅꯤꯀꯦल ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕ ꯍꯥꯏꯁꯦꯀꯣ ꯑꯗꯨꯗꯤ ꯖꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯏꯅꯤꯗꯅꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯑꯝꯇ ꯍꯥꯏꯔꯣ ꯑꯩ ꯖꯤꯒꯤ ꯑꯦꯇꯦꯝ ꯇꯧꯔꯦ ꯐꯥꯔꯁ ꯑꯦꯇꯦꯝ ꯑꯗꯣ ꯔꯤꯖꯜ ꯂꯥꯛꯄ 93.55% ꯆꯠꯂꯦ ꯑꯗꯣ ꯖꯤ ꯑꯦꯗꯚꯥꯟꯁꯀꯤ ꯑꯦꯛꯖꯥꯝꯗꯤ ꯋꯥꯠꯂꯤꯅꯦꯀꯣ ꯑꯗꯣ ꯑꯦꯆꯤꯞꯃꯦꯟꯁꯦꯀꯣ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯀꯃꯥꯏ ꯍꯣꯠꯅꯔꯛꯀꯦ ꯑꯩ ꯀ꯭ꯂꯥꯁ 11ꯗ ꯍꯥꯔꯕꯔꯠ ꯍꯣꯁꯇꯦꯜꯗ ꯆꯪꯉꯦ ꯑꯗꯨꯗꯒꯤ ꯋꯥꯔꯗꯦꯟ ꯑꯣꯖꯥꯁꯤꯡꯅ ꯂꯥꯏꯔꯤꯛꯁꯦ ꯐꯖꯅ ꯄꯥꯍꯟꯕꯤꯔꯦ ꯑꯗꯨꯗꯒꯤ ꯄꯨꯡꯁꯤ 9 ꯄꯥꯔꯝꯃꯦ ꯑꯍꯥꯟꯕ ꯅꯧꯅ ꯆꯪꯉꯛꯄ ꯇꯔꯨꯛ ꯄꯥꯔꯝꯃꯦ ꯑꯗꯨꯗꯒꯤ 11 ꯂꯣꯏꯊꯔꯛꯄ ꯃꯇꯝꯗ ꯄꯨꯡ 9 ꯑꯗꯨꯃꯥꯏꯅ ꯄꯥꯕ ꯍꯧꯔꯦ ꯑꯗꯨꯗꯒꯤ ꯀ꯭ꯂꯥꯁ 12 ꯍꯧꯔꯛꯄ ꯀꯥꯟꯗ ꯄꯨꯡ 10 ꯑꯗꯨꯃꯥꯏꯅ ꯄꯥꯕ ꯍꯧꯔꯒ ꯀ꯭ꯂꯥꯁ 12 ꯂꯣꯏꯈ꯭ꯔ ꯃꯌꯥꯝꯗ ꯃꯤꯅꯤꯃꯝꯗ 13 ꯑꯋꯥꯔꯁ ꯃꯨꯛꯇꯤ 13 ꯑꯋꯥꯔꯁ ꯑꯗꯨꯗꯤ ꯌꯥꯝ ꯁꯥꯡꯕꯅꯤꯀꯣ ꯄꯥꯔꯤꯁꯦ ꯑꯗꯣ ꯁꯤꯗꯒ ꯏꯁꯥꯗꯒ ꯋꯥꯕ ꯑꯗꯨꯗꯒꯤ ꯀꯃꯥꯏꯅ ꯄ꯭ꯔꯣꯀꯥꯁꯇꯤꯅꯦꯁꯟ ꯑꯗꯨꯗꯤ ꯀꯩ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯋꯥꯕ ꯆꯣꯛꯊꯕꯗꯤ ꯑꯝꯇ ꯐꯥꯎꯗꯦ ꯍꯥꯏꯗꯤ ꯋꯥꯔꯗꯦꯟꯁꯤꯡꯒꯤ ꯄꯦꯔꯦꯟꯁꯤꯡꯒꯤ ꯀꯟꯁꯇꯦꯟ ꯑꯦꯟꯀꯔꯦꯖꯃꯦꯟ ꯌꯥꯎꯕꯅꯤ ꯍꯣꯁꯇꯦꯜ ꯂꯩꯔꯛꯄꯅꯤꯅ ꯇ꯭ꯋꯤꯁꯟꯗꯤ ꯆꯠꯂꯛꯇ꯭ꯔꯦꯅꯤꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇ꯭ꯋꯤꯁꯟꯒꯤ ꯃꯇꯥꯡꯁꯦ ꯀꯔꯤ ꯇ꯭ꯋꯤꯁꯟꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯅ ꯑꯗꯨꯝ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯤꯔꯦ ꯍꯥꯔꯕꯔꯠ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯁ꯭ꯀꯨꯜ ꯄꯨꯡ 2:30 ꯂꯣꯏꯔꯒ 3ꯗꯒꯤ 5 ꯐꯥꯎꯕ ꯐꯤꯖꯤꯛꯁꯅꯦ ꯀꯦꯃꯤꯁꯇ꯭ꯔꯤꯅꯦ ꯇꯧꯋꯦ ꯑꯍꯥꯟꯕ ꯊꯥ ꯍꯣꯁꯇꯦꯜ ꯆꯪꯕꯒꯤ ꯊꯥ 3ꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯃꯦꯊꯃꯦꯇꯤꯛꯁꯀ ꯕꯥꯏꯑꯣꯂꯣꯖꯤꯒ ꯇꯧꯕ ꯑꯗꯨ ꯕꯥꯏꯑꯣꯂꯣꯖꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯦꯊꯃꯦꯇꯤꯛꯁꯇꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯀ꯭ꯔꯦꯗꯤꯠꯁꯤ ꯅꯪ ꯑꯦꯆꯤꯞꯃꯦꯟꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦꯀꯣ ꯀꯅꯥꯗ ꯄꯤꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯩ ꯑꯦꯆꯤꯞꯃꯦꯟꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯕꯨ ꯁꯤꯖꯤꯟꯅꯔꯛꯄ ꯃꯄꯨ ꯑꯂꯥꯗ ꯄꯤꯖꯅꯤꯡꯉꯤ ꯃꯇꯨꯡꯗ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥꯗ ꯃꯊꯪꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯑꯩꯒꯤ ꯏꯄꯥ ꯏꯇꯣꯟꯁꯤꯡꯅ ꯃꯣꯏꯗ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯌꯨ ꯗꯨꯋꯥ ꯅꯪꯒꯤꯗꯃꯛꯇ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯇꯧꯔꯛꯑꯕꯅꯤꯅ ꯈꯜꯂꯤ ꯑꯗꯣ ꯀꯔꯤ ꯅꯪ ꯃꯃꯥ ꯕꯕꯥꯁꯦ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯀ꯭ꯂꯥꯁ ꯅꯔꯁꯔꯤꯗꯒꯤ ꯀ꯭ꯂꯥꯁ 9 ꯀꯥꯔꯤꯐꯥꯎꯕ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤ ꯑꯗꯨꯗꯒꯤ ꯀ꯭ꯂꯥꯁ 10ꯗꯗꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯇ꯭ꯌꯨꯁꯟ ꯊꯤꯟꯕꯤ ꯕꯕꯥꯁꯦ ꯄꯣꯁꯇꯤꯡꯁꯨ ꯆꯠꯂꯤ ꯇ꯭ꯌꯨꯁꯟ ꯅꯪꯕ ꯃꯇꯝꯗꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯊꯤꯜꯂꯤ ꯅꯪꯗꯕ ꯃꯇꯝꯗꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡꯕꯨ ꯄꯥꯎꯁꯤ ꯇꯥꯕ ꯀꯥꯟꯗ ꯀꯃꯥꯏꯅ ꯐꯤꯜ ꯇꯧꯋꯦ ꯏꯆꯥ ꯅꯨꯄꯥ ꯁꯨꯃꯥꯏꯅꯒ ꯀꯔꯤ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯗ ꯐꯥꯔꯁꯇ ꯑꯩ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯁꯣꯜꯂꯒ ꯑꯩꯗꯤ ꯑꯦꯛꯁꯥꯏꯇꯦꯠꯄꯨꯗꯤ ꯑꯣꯏ ꯑꯗꯨꯒ ꯑꯗꯨꯝ ꯈꯔ ꯑꯦꯛꯁꯄꯦꯛꯄꯨꯗꯤ ꯑꯗꯨꯝ ꯇꯧꯋꯤ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯗꯒꯤꯁꯨ ꯑꯗꯨꯒ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯃꯥꯅ ꯈꯨꯃꯝꯕ ꯑꯟꯁꯔꯒꯤ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯁꯤ ꯍꯪꯕ ꯀꯥꯟꯗ ꯆꯦꯛ ꯊꯣꯔꯛꯑꯒ ꯇꯧꯕ ꯀꯥꯟꯗ ꯃꯥꯅ ꯃꯃꯥ ꯕꯕꯥ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯁꯤ ꯐꯥꯎꯒꯤ ꯃꯥꯔꯛꯇ ꯑꯦꯛꯁꯄꯦꯛ ꯇꯧꯋꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯑꯦꯛꯁꯄꯦꯛ ꯂꯩ ꯑꯗꯨꯒ ꯄꯨꯔꯥ ꯑꯣꯏꯅꯗꯤ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯄꯣꯖꯤꯁꯟꯗ ꯔꯦꯡꯛꯇ ꯆꯠꯂꯛꯑꯅꯤ ꯍꯥꯏꯕꯒꯤꯗꯤ ꯀꯥ ꯍꯦꯟꯕ ꯑꯗꯨꯒꯨꯝꯕꯗꯤ ꯐꯥꯎꯗꯦ ꯏꯁꯥꯗ ꯑꯗꯨ ꯃꯥꯅ ꯈꯨꯗꯛꯇꯨꯗ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠꯁꯨ ꯑꯣꯏ ꯑꯗꯨꯒ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯕ ꯑꯗꯨꯝꯕ ꯑꯃ ꯐꯤꯜ ꯇꯧꯈꯤ ꯏꯁꯥꯗ
ꯍꯥꯏꯗꯤ ꯔꯦꯡ ꯑꯣꯏꯔꯛꯀꯅꯤꯅ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕꯁꯦꯀꯣ ꯍꯥꯏꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯅꯁꯨ ꯑꯗꯨꯗꯒꯤ ꯑꯦꯁ ꯑꯦ ꯇꯤꯆꯔ ꯑꯃꯁꯨ ꯑꯣꯏꯔꯛꯑꯦꯅ ꯍꯥꯏ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯇꯥꯛꯂꯛꯑꯦꯅꯀꯣ ꯑꯗꯣ ꯀ꯭ꯂꯥꯁ 9 ꯐꯥꯎꯗꯤ ꯇꯥꯛꯂꯛꯑꯦ ꯍꯥꯏꯅ ꯑꯗꯣ ꯏꯆꯥꯒꯤ ꯑꯦꯕꯤꯂꯤꯇꯤꯁꯤꯗ ꯊꯥꯖꯗꯕ꯭ꯔꯥ ꯑꯦꯛꯁꯄꯦꯛ ꯇꯧꯔꯣꯏꯗꯦ ꯍꯥꯏꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ? ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯃꯒꯁꯤ ꯂꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯌꯥꯝꯕꯅ ꯃꯣꯏꯁꯤ ꯍꯩꯔꯒ ꯂꯣꯏꯅ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅ ꯃꯦꯔꯤꯠ ꯂꯩꯕ ꯁꯥꯇ꯭ꯔ ꯌꯥꯝ ꯌꯥꯎꯔꯛꯄꯅꯤꯅ ꯑꯩꯒꯤ ꯏꯆꯥꯅ ꯃꯉꯣꯟꯗ ꯂꯩꯖꯔꯤꯕ ꯃꯦꯔꯤꯠꯁꯤꯅ ꯑꯇꯣꯞꯄꯅ ꯌꯥꯝ ꯃꯉꯣꯟꯗꯒꯤ ꯌꯥꯝ ꯍꯦꯟꯕ ꯌꯥꯎꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯁꯤ ꯋꯥꯠꯂꯝꯃꯒꯗꯤꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯏꯁꯥꯅ ꯈꯔ ꯊꯥꯖꯕꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯖꯕꯅꯤ. ꯑꯗ ꯏꯆꯥꯁꯤ ꯀꯃꯥꯏꯅ ꯁꯦꯝꯕꯤꯔꯛꯀꯦꯒ? ꯏꯆꯥꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯃꯥꯁꯤ ꯒ꯭ꯔꯨꯞ 1ꯗꯒꯤꯅ ꯀ꯭ꯂꯥꯁ 2 ꯐꯥꯎꯁꯤ ꯔꯨꯗꯥ ꯑꯦꯀꯥꯗꯃꯤ ꯊꯧꯕꯥꯜꯗ ꯇꯝꯃꯦ. ꯑꯗꯨꯒ ꯀ꯭ꯂꯥꯁ 4ꯗꯒꯤꯅ 10 ꯐꯥꯎꯕꯁꯤꯅ ꯃꯥ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯦꯟꯗꯔꯠꯁꯤꯅ ꯇꯥꯏꯅꯤ ꯇꯣꯠꯁ ꯌꯨꯅꯤꯛ ꯁ꯭ꯀꯨꯜꯗ. ꯑꯗꯨꯒ ꯌꯥꯝ ꯋꯥꯈꯤꯕꯗꯤ ꯇꯥꯏꯅꯤ ꯇꯣꯠꯁꯀꯤꯗꯤ ꯃꯣꯏꯒꯤꯗꯤ ꯋꯥꯔꯛꯁꯤ ꯌꯥꯝꯅ ꯍꯦꯚꯤ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡꯗ ꯃꯣꯏꯒꯤ ꯍꯣꯝꯋꯥꯔꯛ ꯑꯦꯁꯥꯏꯟꯃꯦꯟ ꯑꯗꯒꯤ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯁꯨꯝꯕ ꯇꯧꯅꯅꯕ ꯃꯦꯟꯇꯦꯟ ꯇꯧꯔꯛꯅꯕ ꯑꯗꯒꯤ ꯃꯥꯒꯤ ꯔꯨꯇꯤꯟ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝ ꯈꯥꯏꯗꯣꯛꯄ ꯍꯣꯝꯋꯥꯔꯛꯀꯤ ꯑꯗꯒꯤ ꯃꯥꯅ ꯏꯔꯛꯄ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯣꯏꯁꯟ ꯑꯟꯁꯔꯒꯤ ꯁ꯭ꯄꯦꯂꯤꯡ ꯁꯣꯏꯔꯛꯄ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏꯅ ꯑꯩꯅ ꯃꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯁꯨꯃꯥꯏꯅ ꯁꯤꯐꯥꯎꯁꯤ ꯑꯗꯨꯝ ꯃꯥꯒꯤ ꯅꯣꯠꯕꯨꯛꯁꯤꯡꯁꯤ ꯀꯔꯦꯛꯁꯟ ꯇꯧꯕ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯅꯣꯠꯁ ꯑꯃ ꯁꯦꯝꯗꯣꯛꯑꯒ ꯊꯝꯕ ꯑꯦꯛꯖꯥꯝ ꯃꯇꯝꯗ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯄꯥꯍꯟꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯏ ꯈꯔ. ꯑꯗꯨꯒ 12ꯀꯤ ꯁ꯭ꯇꯦꯟꯗꯔꯠꯁꯤꯗꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯌꯥꯝꯕ ꯑꯩꯗꯤ ꯌꯨꯝꯒ ꯃꯥꯒꯗꯨ ꯑꯩꯒ ꯂꯥꯞꯅꯈ꯭ꯔꯦ. ꯃꯥꯅ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯑꯩꯅ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕ ꯈꯔ ꯃꯉꯣꯟꯗ ꯁꯖꯦꯁꯟ ꯅꯪ MMꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯒꯗꯤ ꯅꯪ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯤꯔꯝꯃꯒꯗꯤ ꯋꯥꯔꯦꯡꯒꯤꯅ ꯄꯤꯔꯝꯂꯤꯕ ꯋꯥꯔꯦꯡ ꯃꯇꯦꯛ ꯁꯨꯃꯥꯏꯅ ꯄꯣꯏꯠꯀꯤ ꯃꯃꯤꯡꯁꯤꯡ ꯅꯪ ꯕꯥꯏ ꯍꯥꯔꯠ ꯇꯧꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯔ ꯑꯩꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯈꯔ ꯑꯦꯗꯚꯥꯏꯁ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ. ꯑꯌꯥꯝꯕꯗꯤ ꯃꯣꯏ ꯁ꯭ꯀꯨꯜꯒꯤ 12ꯀꯤꯁꯤꯗꯤ ꯃꯣꯏ ꯁ꯭ꯀꯨꯜꯒꯤ ꯋꯥꯔꯗꯦꯟ. ꯄꯥꯎꯁꯤ ꯇꯥꯕ ꯀꯥꯟꯗ ꯀꯃꯥꯏꯅ ꯐꯤꯜ ꯇꯧꯕꯤꯒꯦ? ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯩ. ꯃꯔꯝꯗꯤ ꯑꯩꯅ ꯍꯣꯠꯅꯖꯈꯤꯕ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ. ꯑꯗꯣ ꯄꯥꯎꯁꯤ ꯀꯃꯥꯏꯅꯒ ꯀꯅꯥꯅꯒ ꯊꯝꯃꯛꯄ? ꯄꯥꯎꯁꯤ ꯑꯍꯥꯟꯕ ꯃꯣꯏꯒꯤ ꯋꯥꯔꯗꯦꯟ ꯑꯃꯅ ꯑꯩꯉꯣꯟꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯄꯅꯤ. ꯉꯁꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯅ. ꯑꯗꯣ ꯑꯩꯅ ꯄꯨꯡ ꯀꯌꯥꯗ ꯍꯥꯏꯗꯣꯛꯀꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯡ 3:30 ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯍꯦꯟꯇꯛꯄ ꯑꯗꯨꯋꯥꯏꯗ ꯍꯥꯏꯗꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯣꯏꯅ ꯍꯥꯏꯔꯛꯏ ꯋꯥꯔꯗꯦꯟꯁꯤꯅ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯔꯗꯦꯟꯁꯤꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ. ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯑꯦ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥꯗꯣ 6th ꯄꯣꯖꯤꯁꯟꯗ ꯂꯥꯛꯑꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯑꯦ. ꯄꯥꯎ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯍꯔꯥꯎꯔꯦ. ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯔꯕꯅꯤ나 ꯑꯩꯁꯨ ꯍꯔꯥꯎꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯥꯕꯨ ꯄꯣꯛꯄ ꯃꯃꯥꯁꯤꯡꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯍꯥꯏꯕꯗ ꯃꯃꯥꯁꯤꯁꯨ ꯍꯔꯥꯎꯕꯒ ꯄꯥꯈꯠꯄꯒ ꯂꯣꯏꯅꯕꯗꯒꯤ maso kappa nungsiba ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯗꯨ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯀꯩꯗꯣ ꯅꯤꯡꯁꯤꯡꯉꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯑꯗꯒꯤ ꯃꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤ ꯀꯣꯟꯁꯤꯟꯅꯔꯒ ꯀꯞꯃꯤꯟꯅꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯤꯀꯣ ꯀꯩꯒꯤ ꯗꯤꯖꯤꯇꯦꯜꯒꯤ ꯃꯇꯝꯅꯤ ꯑꯗꯨꯝ ꯋꯦꯕꯁꯥꯏꯠꯇ ꯊꯥꯒꯠꯀꯅꯤ ꯄꯥꯎ ꯀꯩꯁꯦ ꯑꯗꯨꯝ ꯊꯥꯒꯠꯂꯤ ꯍꯥꯏꯁꯦ ꯈꯪꯕꯅꯦ ꯑꯗꯣ ꯋꯦꯕꯁꯥꯏꯠꯀꯁꯤ ꯆꯪꯉꯒ ꯆꯦꯛ ꯇꯧꯕꯒꯤ ꯑꯗꯨꯗꯒꯤ ꯀꯩ ꯇꯧꯕꯒꯤ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤ ꯑꯣꯏꯕ ꯑꯦꯛꯖꯥꯝꯁꯦ ꯍꯥꯏꯗꯣꯛꯑꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤ ꯑꯣꯏꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯒ ꯂꯣꯏꯅꯅ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤ ꯑꯣꯏꯕ ꯑꯃꯗꯤ ꯂꯩꯌꯦ ꯑꯩ ꯑꯦꯛꯁꯄꯦꯛ ꯇꯧꯋꯦ ꯃꯥꯅ ꯑꯦꯛꯖꯥꯝꯁꯦ ꯃꯥꯒꯤ ꯑꯦꯛꯖꯥꯝꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯦ ꯅꯪ ꯁꯕꯖꯦꯛ ꯋꯥꯏꯁꯒꯤ ꯑꯣꯏꯅ ꯃꯉꯣꯟꯗ ꯑꯩꯅ ꯍꯪꯉꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯏ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯇꯧꯏ ꯑꯩꯅ ꯑꯈꯪꯕꯁꯤꯡꯒ ꯇꯥꯟꯅꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ मासे परीक्षा एग्जाम सुमायना तौरमी है मसिगी मतंगदा एक्सपीरियंस लेरब कांगबो मते सोयदना नंग अल्लाहगी थौजामदगी नंगी नचानुपासे पोजिशन यावरकनी हाइना हाइबिरे आइसो अदुगी आसादुगा लोइनना परीक्षा हाइदोपगी मतम माइजरपनी इचाजे सेम्बिरकवा कांदको करी अवाबा करी लेखिगे अदु कमाय तौगे ꯑꯗꯨꯁꯤꯡꯗꯨꯁꯨ ꯈꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯍꯥꯏꯕꯤꯌꯨꯅꯦ ꯌꯥꯝꯅ ꯋꯥꯏ ꯑꯦꯡꯒꯜ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯔꯤꯛ ꯈꯛꯇꯪ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯀꯦꯔꯦꯛꯇꯔꯒꯤ ꯍꯥꯏꯕ ꯑꯃꯁꯨ ꯁꯦꯟꯅꯗꯕ ꯌꯥꯗꯕ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ
ꯑꯗꯨꯒ ꯃꯥꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯨ ꯃꯗꯨꯗ ꯃꯥꯕꯨ ꯌꯥꯎꯍꯟꯅꯅꯕꯁꯨ ꯍꯣꯠꯅꯕ ꯑꯁꯤꯅꯆꯤꯡꯕ ꯀꯟꯅ ꯋꯥꯏ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯏꯆꯦꯜꯒꯤ ꯇꯣꯔꯕꯥꯟꯒꯨꯝꯕꯅꯤ ꯃꯆꯥꯅ ꯏꯆꯦꯜꯅꯤ ꯃꯃꯥ ꯃꯄꯥꯅ ꯂꯩꯔꯥꯏꯅꯤ ꯏꯆꯦꯜꯗꯨꯒꯤ ꯃꯃꯥꯏꯁꯦ ꯂꯩꯔꯥꯏꯗꯨꯅ ꯆꯨꯝꯒꯗꯧꯕꯅꯤ ꯍꯥꯏꯕ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯑꯁꯥꯗ ꯁꯦꯟꯅꯖꯔꯛꯏ ꯑꯩꯒꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯅꯁꯨ ꯁꯦꯟꯅꯖꯔꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯃꯈꯣꯏꯒꯤ ꯁꯖꯦꯁꯟꯁꯤꯡꯁꯨ ꯐꯖꯕ ꯄꯤꯕꯤꯔꯛꯏ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯃꯥꯒꯤꯅ ꯒ꯭ꯔꯥꯟ ꯃꯥꯗꯔ ꯍꯥꯏꯇꯥꯔꯦ ꯃꯥꯅꯁꯨ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩ ꯃꯥꯁꯤ ꯍꯧꯖꯤꯛ ꯆꯍꯤꯁꯤ 80+ ꯃꯥ ꯂꯥꯏꯔꯤꯛꯇ ꯏꯟꯁꯄꯌꯔ ꯑꯗꯨꯝ ꯇꯧꯕꯤꯔ ꯑꯩꯈꯣꯏ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯆꯥꯛ ꯄꯤꯖꯗꯦ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯑꯩꯒꯤ ꯏꯃꯥꯁꯦ ꯏꯂꯤꯇꯔꯦꯠꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯜꯍꯥ ꯕꯤꯟ ꯁꯥꯍꯒꯤꯅ ꯒ꯭ꯔꯥꯟ ꯃꯥꯗꯔꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯌꯥꯝ ꯏꯟꯗꯁꯇ꯭ꯔꯤꯌꯁ ꯄꯥꯔꯁꯟ ꯑꯃ ꯑꯣꯏ ꯃꯥꯁꯦ ꯑꯗꯨꯅ ꯃꯉꯣꯟꯗ